Kuki militantsingna pukhauna harup mamang chingsang kuki khunga naknana leiba Ramchandra chingdoltagi ngase yupung mari khare helakpa matamda maitei khun tamna bom amadi nongmai round kya kaptharakre. Imphal East District ki manung chanba khundrakpam Assembly Constituency ki manung chanba Sagomang Police Station na konba pukhaw Santipur hariba maitei khun tamna kuki militantsingna ngarang namidang pung 10 kuntra rom tarakpadagi afaba makhalgi kutsukulai sizinaduna landaba hawrakhibani hari. Madugi matung tabo ina ngase yupung mari khare helakpa matamda maitei khun tamna kuki militantsingna bom amati nongmai yauna akanba mawongda ayuk pung 8 kuntra taba fawa leptana landarakhi hari. Hojik fawbagi oinadi asok apan yawbagi paw fangba ngamdre nakal amaromda ngarang numidang pung 10 rom tarakpa matamda cycle maikaitake kuki khulai paiba kya kumtharakpa ubadagi Assam Rifles ki kangbuna kuki khulai paiba sing adu takthoknaba honabada AR gi maikaitaki nongmai round kya kapthokhe maduda kuki khulai paibasing adunasu khut halaktuna maikai anida khut thonakhi hare amaramda mafam aduda Assam Rifles ke 22 16 28 company sing amadi 18 AR gi company sing laina matau karamna kuki militants na maitai khuntamna nongmai kaptharakribanu haina khunjasna angakpa oinare Panba yabadi lamdam adongki miyamga loinana achoba meeting ama pangthokhiba aduda Assam Rifles ke IG laktuna miyamga wari sanaba aduda nongmai makhol tahalaroi kuki sing thamjinduna afaba lambida purakna ba hotnarage haiba wafong kya phongdokhiba adugi ona tainabada ngarangdagi ngase ayuk fawba kuki militants na bom yauna nongmai round kya landarakpa leptribasi pende hainarakli